Hello everyone, Assalamu alaikum. Aikoigi Yek Salai gi matang da aikoi Yek Salai yaudaba sing aikoigi indigenous pillar da haptabani haibduma Yek Salai je aikoi Meitei dasu lairi sagai mayam ama khetri mayum adu si da mayam lairi ko si sing je sagai yam bani lairi se ado si Yek Salai gi matang se ma Yek Salai yaudaba su aikoi Meitei dasu mayam lairi haib se mai thamma tension jage aduga next ta Punjabi na adagi Bihari na Bengali na akoigi Manipuri nupi lauraga Meitei iche lauraga makoi sing si laibeda su makoi si indigenous la haigadra akoiga Punjabi ga comparison torokpa yaroeba because karigino haiba matamda Pangal hairiba se ningthauna yaraga sagai piraga thamami bena adudi nakhoina hekta kedoba yaro adudi khagemba iningthau khagemba da hangba darkara moiraneba noina mo iningthau khagemba da hangba darkar oirani maramdi kaji lo sang thamdana aikoigi pangansi gi identify ji pangansi sagai pidana siji indigenous ne na aikoigi iningthauna thamami se sina koi amuk iningthau khagemba da hangba mathau taraneba karamba lo sang kaji lo sang aikoigi pangal gi thamisu mena to pagi thamambra ba kanglada adudi aikoi si 160 something lairi dana sigi sidagi aikoi ji laire e pangansi adui mamang da su pangal lairi adui mamang da pangan kedawe haibusu aikoi puya da kai de scholar sing na mayam hairi leira me pangansi da ningon masa hairi sina amaneba sina tab da pure pangal maiba mahar si pangan Meitei de olak paneba sisina ningon masa haidori bro siso maibam sagai sumba da aikoi pangan da su mayam phangi sagai yambani to ba aikoi gi direct oina Meitei dagi pangal olakhiba sugumba mayam ama su aikoi gi sida leire je sengna hara ka da aikoi su iramdam sida polak pas aurak panena history kelsi sum thi da ba yadre thi ba su darkar oy aikoi hana di sum iramdam ni aikoi gi laipak ni aikoi gi kari ne leiba si hojikti wakai thingai tawrabani masi proof ko konan pi da ba yado matang yaureba aduna ngasai gi Mayang Sing aikoi pangan ga comparison tawba yaroi number 1 number 2 da Pangal sing di sagai piraga ningthauna thamkibani amsung pangan sing ji adugi mamang da gi su leirame haibagi aikoi gi puya da yauri scholar sing na haibani masi aduga pangal haiba lonja lon language ta sakcha da yuthakta aduga aikoi gi pangal haiba Meitei pangal haibasi malem gi karam mafam da laige adudi laitrabne ne koi indigenous aji magi hanpham laitraba chatpham laitraba atopa mafam da karigumam laitraba Meitei silinau du mayam hai ko aduni haire adudi koi ji indigenous pure natra Meitei gi hek mathang da lese koi ji neba aduna bo gazette ta pass tawri min intellectual mayam lai matamdra su yeta bida sarkar na pass tawra koi ji indigenous ne law tho gazette ta thammim neba aduna silinau sing da aina thamjaning badi marai yam tawnaroi si aduga Pangal ga Mayang Sing comparison tawba yaroi pangal di pure indigenous aikoi si maram di pure indigenous ni haibai maram haige aikoi si ningthauna matam dura di kanana pure indigenous no amara khangba nate mai question chen raga aikoi kasar da su mayam laikri Bangladesh su Meitei silinau mayam laikri Burma da su laikri matam dura lamgi mapu laina banate thoina mai ngam lan tawra longna bade ai ngam ko shalo ba ai ngam khudum chan badu mai property ni ado aikoi lan da su ko yauro ri mi do muka ado aikoi ga yaumi na mai pa ga Manipur leba imni ado na sai gi Mayang Sing aikoi ga comparison torok pa yaroi number 1 si gi hanjan haige aikoi pangal gi di identity aikoi gi identify to si karam maina no hai matam da malem da pangal hariba community se atai mafam da laite ba Meitei silinau laita bugum aikoi su laite ba aikoi gi Assam da leibra example ne na jim aikoi gi tongan ba koi hanba ya mafam Nepal gi lai Nepal lai adagi tili singi tilipati de tili singi moi gi mafam lai koi pangan ji kai changu dorba Meitei kai changu dorba aduna the same ni Meitei amadi pangal adai other communities koi leminari sing loi indigenous ana koi gi lai ba ningthau lai semba sana jaw bana marak sida ta thamjage ningthau lai semba sana jaw ba dengue positive oidana yamna seriously lay haibado shorna lana thuna phanbi boisano Manipur da khwaidagi nusiba ningthauni yati bijati khaidana pungnam pu kon biba sen biba ningthauni thuna phanbi boisano na lada amadi sorda prayer tawjari sim soi thamjage aduga main noina
lakpa haiba potse lakpa na khoi na khoi pangan se lakpa hairi ba maitai da di lakpa leita braba lakpa da gi sango sagai pi ki ba mol silinau singda da ge to da myam piri da sagai ning thauna pure hindu lining chatpa si sing je khoi maitai ai si di sana mahi gi lining chatpa communities ni adu na ta ba mon da su sagai piramid ni ning thauna khoi matam du ning thauduna ado lakpa hai ba sim su hai bi ga no lakpa di maitai silinau da su lakpa leiri ba masida yamna matam du gi khoi gi chakhatringai matam du gi matam du da mai angam munna ba gi matang si da lakpa khotpa khoi si lan pha ne du ne sine na masi torakano masim su number 1 da aduga khoi gi nganak laite kedori du gi khoi gi atop khoi gi Haomi Federation na da ki tawai si di totally la labni ko se maitai silinau da gi su khoi gi KKL gi advisor ojaba santana su fazab clearation pi rabni mkhoi si la lena ado ngasai gi la lena khoi tumin laibe ya da matang da gi oibana ai tholai ni nga ngai ni maram kari gi no hai matam da mkhoi si kari gumba hidden agenda amada chatharak pa mal leba masi oisu oi gadori ne aduna Haomi Federation na khoi gi handak ki indigenous people indigenous khoi gi pillar jung bada khoi gi pangal ya handa basi masi totally lali amadi na khoi nai khoi bo mayang sing comparison toraga ingon da messenger da kai da hulai do ado masu sigi pakum ain pijarab sini pangal hai basi maleng ga tai mafam da laitaba communities ni pangal lan am ta thiro tai da leibrana ado pangal gi sagai sing ji jo amtang thiro Google da search tawro laite manipur da leib sagai sing ado pangal hai si ai khoi gi pangal sing chi noina lak pa hai si lak maitai ju lai ko lak pati maitai da bamon adagi amma ma lai khim mayam sing ji mayam lai khri maitai da su lak pa sigi lak pa hai si natabi da mamang da leiram su yaure hairi ba adagi maitai dagi direct oina pangal lo san ki sagai su leiri mai ba mane khoi da adagi atop sagai mayam phangi ba maitai gi chap mana ba chem su leire aduna ngalang ki wakhal da nang gi ke do kana bagi nang gi aning bana leibak sembe yaroi leibak integrity ngak pane haibe yaroi indigenous people sini na noin identify to yaroi laimin nari bajati kunthra manga communities kunthra manga si punna khanna raga madu da tana raga di madu summi noin pillar du jung madu pangal li halama ba pangal invite to pangal ga na discuss to ba adu raga di madu da ngang na ba yai ba masi ma ai thamjage adu ngasai gi yek salai matang dom su sida khara pusala mage khetri mayung kaina mayang mayung kaina yengkho manaka lairiba si sagai sing ji yek salai leibra ba amtang si pakum ju pibiro amonda adagi thangjam ga ji lek yek salai leibra ba lari engbam si ga ji yek salai leibra ba adu kanada bada sum miyo ji khoi mi sing je khoi gi brain wash to raga khoi gi manipur da kari gumba khoi gi pangal sing siga kai gum thok na ngai na khoi gi Haomi Federation ata huji ki na Haomi Federation pal lage na khoi na silli ba do madu athu bu le piyo amadi sengdok piyo la na chalan gan history la na chat pe yaroi asum bada ni shu de si asum bada ni shu de ha se mayam loina yana ra bo phum ne do history la na chalan da su yaroi ba khoi yi pai pu sing na thambira ba history chumna lai si chumna chalan je ba si ne ne Haomi Federation da ina kana thambingi je adagi khoi gi Christian isilinau lining le son chali si yek salai lai na koina Haomi Federation na khum mi ba noina le haning ga le han ba naga da le haning le han da ba si ju noina hekta ya bra ba tasengna wafam si yamna haining e du bo khoi gi lai ri si da iram dam da lai ri ba maitai isilinau azam ba sina loina mak na tabane na khoi gum khujo khara na taw si da sum kan na ngang dra bani aduna pangal ga atopa kariga ekoi mayang singa natraga na nepali singa atopa ga ekoi ga comparison torakano pangal haibasi malem da thibiro ekoi si hanpham leibra amadi ekoi pangal haibasi atopa da leibra haibasi amtang munna maitai ga pangal ga ani si leibra amte yengo ba noina dili adu asi adagi punjabi moi di loi lei maron su tongali ekoi di lola ni subra ba koi maitai loli se sina tab karamba lol lei ge ba khoi ge sina tabi da karam maina indigenous ne haiga dorim no ba atopasina ai khoi di indigenous ne haje khoi culture lol saksa yutha da leminari be hingi ba adagi every all the manari bane ba khoi ga na khoi ga sidi ada lebak si lebak pada so khoi na khoi ji
thawai tharag lepnarakhrabane bi pai pusingna aduna irei cha singna ai video se yengpiraga taragdi share tobio masigi si kari gina kana masigumba point sing si tahandaba yadra aduga soi kibalan kiba yaw sungak pigani thank you everyone